Akasbani Imphal Maibam Dwijamani na pau pazari ahanbada maroiba pau sahi asigi April amada qualifying date oiraga tadobi Bidhan Sabha Kendra gi electoral roll phongle Kaksing Jila gi Kaksing Panjau Polumda leiba All Age Home amagi nauna saba administrative block ama ngasi Raya Sabha gi MP ining thau lesem basana jawbana miyamda kusinakre amasung India Med Department hairi kumsi sehi gi nongsu gi phibam hanagi sangdagi khara hengatlaba yai sahi asigi April amada qualifying date oiraga tadobi Bidhan Sabha Kendra gi electoral roll phongle tadobi Bidhan Sabha Kendra gi maraki mikal pangthokadoriba sigi yenglaga election commission na phongliba electoral roll asida ming hapseningba natraga yeningba leirabadi tha asigi kunmari phawbuda wakalakpa yagani kanagumana ming hapseningba natraga yeningba leirabadi booth level officer sing natraga assistant ERO singa unanaba electoral registration officer na khangali Kaksing Jila gi Kaksing Panjau Polumda leiba All Age Home amagi nauna saba administrative block ama ngasi Raya Sabha gi MP ining thau lesem basana jawbana miyamda kusinakre All Age Home asi Senior Citizens Forum Kaksing na chalaibani amasung All Age Home asi da hujik relief camp oina su miyamna sangjafam lauduna leiri nauna saba administrative block miyamda kusinabagi thoram aduda wa ngangbada MP lesem basana jawbana hai Senior Citizens Forum Kaksing gi Executive Committee ki matenga loina MP ki local area fundagi lupa lakh tara manga kaithoktuna administrative block asi sabani mangna hai thamoi sengna honabana sel yamna sangdana atenma matamda block asi sabaloiba ngambani thoramadu MLA mayang lamam ramesor Citizens Forum Kaksing ki president Nongmai Them Nimai Singh saruk yakhi Bharat Lanmina World Art Day ga mari lena Manipur da tongan ba thoram kya sili Imphal East Jila da Paramount Standard English School gi mahiro yankai na saruk yaduna layekpagi athoi hen tanabagi thoram pangthokhi Emmanuel School gi mahiro singna tongan bihiram singda thoram kaya pangthokhi Bisnupur Jila gi Lamjing Maira Mahikol School gi mahiro chama yankai rom na saruk yaduna layekpa sangdamna ba amasu pangthokhi masi mahiro singda makhoi gi haithoi singthoiba sing miyamda uthokpa ngamnaba lanmi na baikhetpa thorang ni hairi Bharat Lanmi gi operation Sadbhavana gi sarugama oina leima khongta leiba tongan ba school singi mahiroi nupi masa singda cycle nipu yang thokre masi mahiroi singna school karakpada khongna sarpiki khudong sada badu yenglaga mahiroi singda yenthokpani hairi thoramadu da red cell division gi commanding officer na hai khunganga du da leiriba nupi amadi angang singi phibam hena phagathanaba Lanmina akhakpa leitana honari Agnipir recruitment examination da saruk yagadaba candidate singi coaching class ama Assam Rifles na sentuna Surachandpur Jila gi Bheng village da ngasi pangthokre parikya si sei asigi June da pangthokadabani na singbu Lanmi gi sinpham da sanghanabagi pandam da pangthokba coaching class asida nupi masa nipan yauna punna candidate humpuna saruk yakhi Amaromda Jila asida leiriba Sanga University da hangba relief camp da leiriba miyoi singi hena kudong sana bagidamak Assam Rifles na tongan ba polam kaya kusinakre Polam sing adugi manungda ising hapnaba patra school bag sing sana khonabagi polam sing sana thaknaba polam sing amadi angang singi sana pot kaya yauri India Med Department hairi kumsi seigi nongju gi phibam hanagi sangdagi khare hengalaba yai Nei Delhi ding asi paumi singa unabada India Med Department ki Director General na hai nongju gi sang asi leiba ke yam mafam singda hanagi sangdagi hena sugani aduga awang nongpok awang nongsub amasung kha thangba peninsular gi mafam singda khara hanthana suraba yai Akasbani paumi ga akhanana unabada Art Sciences Mantraloy ge Secretary na hai sahi asigi May amasung June thada sabagi sang hauki ba sahi gi yangnabada khara hengalaba yai Yankai suba Asian Bodybuilding and Physics Sports Championship lising ani kunmanga amasung tarataruk suba WBPF World Bodybuilding and Physics Sports Championship lising ani kunmanga da saruk yagadaba Manipur gi team semlabagi tamak trial selection ama Imphal gi Khomal Lapak Main Stadium da tha asigi kunda pangthokani All Manipur Bodybuilding Association gi serol manai association asigi sanaroi singna trial selection asida yauragadabani aroibada maroiba pamuk Sahi asigi April amada qualifying date wariga tadobi Bidhan Sabha Kendra gi electoral roll phongle Kaksing Jila gi Kaksing Panjau Polumda leiba All Age Home amagi nauna saba administrative block ama ngasi Raya Sabha gi MP ining thole sema sana jawbana miyamda kusinakre amasung India Med Department hairi kumsi sehi gi nongju gi phibam hanagi sangdagi khare hengalaba yai Paulo